Bethany Diaspora Church ki nungsijarbay chilinaw sing ahan bamaktada Prabhu Jisu Krista gi mingda mayambo nungsibigi salam pizari. Ngasi nang majing numit tang kunhumdoy November gi tang kunhumdoy 2025 masigi damakta recording asi tawzabani Ishwar gi wahay tanana bagi damakta Simsa duna laikhraba ichilinaw sing marup mapang sing Ishwar na ikhoy khuding maki maphamda bor pinabibo isinu ngasi ikhoy gi text asi khara sangani James chapter 1 gi verses 21 to 25 asi ngasi ikhoy gi text oigani aduga masida ikhoy na yengba khanda James na Ekoi gi damakta takpiba aduga problem ama deal tauba asigi matang asida ekoi na ubo phange masi ekoi ngaktang nei na si madudi karino haiba kanda be doers of the word haibani ekoi na Manipuri gi Bible da yengba matamda adubu nakhoi na wa adu inba oiyu hai nakhoi na nasabu minamjaduna wa adu atabata oiganu Ishwar gi wahay takhraba adu aikhoina thabakta pangthokpa thabakta tauba haibasini aduna ngasi aikoi masigi matangda ngaktang pukning changna taminasi pukning thaugatminasi ngasi gi text asi aina mapungphana pathokchage mapumoina pathokchage verse 21 dagi adum hausi maram aduna amot pa amasung phattaba hakman ba pumnamak thadou aduga nakhoi gi thawai bu kanbiba ngamba nakhoida thajin khraba wa adu pukning tappaga loinana lausillu 22 adubu nakhoina wa adu inba oiyu nakhoina nasabu minam jaduna wa adu atabata oiganu mi amana wa adu ataba oiraga indrabadi mahakti mingsenda mahakki mahausagi mamai yengba mi amagumbani mahakna mamai yenglaga chathoi aduga mahak karamba mino haiba mahakna thunama kauthoi adubu maning tambagi changkhonba wayen yathangda tatana yengduna leiba kauganba ataba nataduna thabak tauba mahak adudi mahakki thabakta mahakpu bor pibigani takraba Ishwar gi wahay asi gi mathakta aikoi khudingmaki mapamda Ishwarna bor pinabibo oisinu ichilinaw sing ngasigi aikoi gi text asi munna aikoi wakhan tawminasi maru oina mamangi aikoina paminakhiba text aduda yengba khanda verses 19 ga 20 duda tabada thuba aduga saubada tappa amadi kari haigani ngangbada tappa adu oinanabagi damakta takpiye maru oina tabada thuba aduda sida yamna luribadi karino haiba kanda mi ayambana tare ai fajana tare ai bhap tare khangle haina taba khaktang da loisanba mayam yawi masi apostle James na amuka deal tawbani maduda loibana te makha Lairi haibasi mahakna masigi ngasigi khoina pathoiba text asida takpi madudi karino haiba kanda tabada thubudo yamna phai very good aduga aikoi taba khak aduna loide maru oiribadi tariba wahai sing adu aphaba achumba do aikhoina takraba matungda madu inba thabakta pangthokpa haibasi masina hena maru oye haibasi aikhoina masida uba phange chile nausing aduna
ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯑꯁꯤ ꯌꯦꯡꯕ ꯀꯥꯟꯗ there are many problems in life ꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ problems ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯆꯧꯕ problem ꯑꯃ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ common ꯑꯣꯏꯕ problem ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯕ exercise ꯇꯧꯗꯕ practice ꯇꯧꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯥꯖꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕ problem ꯑꯃꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯖꯤꯁꯨꯕꯨ ꯑꯩ ꯊꯥꯖꯔꯦ ꯃꯥꯕꯨ ꯑꯩꯅ ꯂꯧꯁꯜꯂꯦ ꯍꯥꯏꯅ ꯃꯁꯤ ꯐꯣꯡꯗꯣꯛꯏ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯤ ꯊꯕꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯑꯆꯧꯕ problem ꯑꯃ ꯑꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯄꯣꯁꯇꯜ ꯖꯦꯝꯁꯅ ꯍꯥꯏꯕꯗꯤ ꯇꯥꯕ ꯈꯛꯇꯪ ꯑꯣꯏꯕꯁꯦ ꯃꯁꯤꯅ ꯃꯄꯨꯡ ꯐꯥꯗꯦ ꯇꯥꯕ ꯈꯛꯇꯪꯃꯛ ꯇꯥꯔꯒ ꯊꯕꯛꯇ ꯄꯥꯡꯊꯣꯛꯇꯕ ꯅꯠꯇ꯭ꯔꯒ ꯏꯟꯗ꯭ꯔꯒꯗꯤ ꯃꯗꯨꯒꯤ danger ꯑꯗꯨꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯅ ꯃꯁꯤꯗ ꯈꯪꯍꯟꯕꯅꯤ ꯑꯗꯨꯅ ngasi hainingiba point ni karino hairaga aikoi thajabasinggi marakta church asi yamna nolukna politely chatlaga isorgi wahai su dum taba pastor na ngangba pastor na takpa preacher singna ngangba taba mayam asi koina tauraga laye aduda aikoina loina mapung phare haina khanba su yawi but we remain as hearers luribadi taba khakhtang taraga adumaina thabak oina tawdaba adugumba mi oina akhoi si leiba matamda masi yamna akhoi gi damakta amangba natraga akhoi gi damakta chawrba problem ama oina sumaina leibani the person who only hears may end up deceiving himself ngasai akhoi na pathokhi bado taba khakhtang asidi masina mapung phade maramdi taba khakhtang duna thabak yaudragadi karisu kanaba purakte aduna aina isorgi wahai tare natraga ai isorgi wahai si pukning changna tai madu ai bhap tare haiba khakhtang da aikoi leiba tarabadi isana isabu minamjaba gumbani haibani ichilinau sing ko aduna masida aikoi wakhan khara munna tawba darkar oye ichilinau sing aikoina hujiki haibagumna we are some people only hearers ko why are some people's only hearers mi kharana taba khakhtang taba si karigi maramna no haiba kanja maru oina usually there are sin problems that have not been resolved isorgi wahai si taadi taraga makoina tariba isorgi wahai si thabakta uthokpa ngamdaba pangthokpa ngamdaba inba ngamdaba se kari maramna no haiba kanda masi pap hairiba problem asinasu yamna achawba maram oina lay aduna apostle james na masida thajaba singi mafamda mahakna pukning thogat pibani mahakna kaubase ichilinau sing ko beloved brethren haya to resolve those problems pap ki problem lady ba khuding mak adu resolve tawo madu hana singdo o madu hana nakoi gi punsida deal hana tawo haibasi mahakna thogat piba aduni james masida pap ki problem asigi maramda khara mahakna highlight tawe ahan bada there is a problem of filth sin verse 21 aduda papakanda maram aduna amot pa amasung phattaba hakmanba pumnamak thadou hai overflow of wickedness ko hakmanba phattaba natraga pap masi leibagi oigani haibasi mahakna highlight tawbani if these are not resolved the individual becomes a mere hearer masigi pap natraga phattaba yamna hakpa phattaba mayam ekhoi gi punsida leiraga masi ekhoi resolve tawdaba taragadi masi ekhoi hana sengdoktragadi madugi problem asi karino haiba kanda ekhoi si taba khaktang taraga
ꯊꯕꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯏꯟꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯊꯥꯖꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯔꯣꯏ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯤ sin has been allowed to dominate the believer's life ꯄꯥꯞ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯣꯏꯔꯒꯁꯨ ꯊꯥꯖꯕꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯄꯥꯞ ꯑꯗꯨꯅ ꯉꯝꯍꯟꯕ ꯄꯥꯞ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯍꯟꯕꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯣꯏꯔꯛꯇꯅꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯁꯤ ꯃꯊꯧ ꯇꯥꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯞ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯑꯃ ꯇꯧꯔꯨꯔꯒ ꯃꯗꯨꯒꯤ ꯄꯥꯞ ꯑꯗꯨ ꯊꯨꯅ ꯑꯩꯈꯣꯏ ꯔꯤꯖꯣꯜꯕ ꯇꯧꯗ꯭ꯔꯒꯗꯤ ꯃꯗꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯇ꯭ꯔꯒꯗꯤ ꯍꯦꯟꯅ ꯄꯥꯞ ꯑꯁꯤ ꯆꯥꯎꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯃꯊꯪ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯗꯨ ꯆꯪꯁꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯞ ꯑꯁꯤꯅ ꯈꯨꯗꯨꯝ ꯆꯟꯁꯟꯒꯅꯤ ꯄꯥꯞ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯔꯤ ꯍꯥꯏꯒꯅꯤ ꯉꯝꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯣꯜꯕ ꯇꯧꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯍꯥꯏꯅ ꯑꯁꯤꯗ ꯇꯥꯛꯄꯤꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯊꯣꯛꯆꯒꯦ ꯚꯔꯁ 21ꯗ ꯃꯔꯝ ꯑꯗꯨꯅ ꯑꯃꯣꯠꯄ ꯑꯃꯁꯨꯡ ꯐꯠꯇꯕ ꯍꯛꯃꯟꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯎ ꯃꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕ ꯉꯝꯕ ꯅꯈꯣꯏꯗ ꯊꯥꯖꯤꯟꯈ꯭ꯔꯕ ꯋꯥ ꯑꯗꯨ ꯄꯨꯛꯅꯤꯡ ꯇꯞꯄꯒ ꯂꯣꯏꯅꯅ ꯂꯧꯁꯤꯜꯂꯨ ꯍꯥꯏꯌꯦ ꯄꯥꯞꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯔꯤꯖꯣꯜꯕ ꯇꯧꯔꯒ ꯃꯗꯨ ꯍꯥꯟꯅ ꯗꯤꯜ ꯇꯧꯔꯒ ꯁꯦꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯥꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯗꯃꯛꯇ ꯐꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯥꯖꯤꯟꯈ꯭ꯔꯕ ꯄꯤꯕꯤꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯈ꯭ꯔꯕ ꯑꯗꯨ ꯃꯗꯨ ꯂꯧꯁꯤꯟꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯏꯊꯧ ꯑꯗꯨꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯔꯤꯖꯣꯜꯕ ꯇꯧꯕ ꯉꯝꯒꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ the word of God in our lives ꯑꯩꯈꯣꯏꯒꯤꯄꯨꯟꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯀꯔꯝ ꯍꯥꯏꯅ ꯂꯩꯕꯅꯣ ꯀꯔꯝ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯒꯤ ꯔꯣꯜ ꯑꯁꯤ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ it is the word of truth that brought us forth as believers James 1ꯒꯤ 18ꯗ ꯑꯩꯈꯣꯏꯅ ꯄꯥꯕ ꯀꯥꯟꯗ ꯃꯁꯤ ꯎꯕ ꯐꯪꯕꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯆꯨꯝꯕ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕ ꯃꯤꯁꯤꯡ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯅꯤꯁꯨꯕꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯊꯝꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦ implanted ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯌꯥꯝꯅ ꯃꯔꯥ ꯆꯦꯠꯅ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕ ꯈꯛꯇꯪ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯔꯥ ꯆꯦꯠꯅ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯃꯁꯤ ꯃꯥꯡꯈꯤꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯕꯥꯏꯕꯜꯗ ꯖꯤꯁꯨꯒꯤ ꯄꯥꯎꯇꯥꯛꯇ ꯑꯩꯈꯣꯏꯅ ꯎꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯔꯨ ꯍꯨꯟꯕ ꯃꯤ ꯑꯗꯨꯅ ꯃꯔꯨ ꯍꯨꯟꯕ ꯃꯇꯝꯗ ꯂꯝꯕꯤ ꯃꯄꯥꯟꯗ ꯇꯥꯈꯤꯕ ꯃꯔꯨꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯎꯆꯦꯛꯅ ꯂꯥꯛꯑꯒ ꯆꯥꯊꯣꯛꯈꯤꯕ ꯑꯗꯨꯒ ꯅꯨꯡ ꯃꯔꯛꯇ ꯇꯥꯔꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯍꯧꯕ ꯃꯥꯜꯂꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯍꯔꯥꯎꯔꯒ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯀ ꯃꯗꯨꯁꯨ ꯈꯨꯏꯊꯕ ꯅꯠꯇ꯭ꯔꯒ ꯄꯠꯊꯈꯤꯕ ꯃꯔꯝꯗꯤ ꯃꯔꯥ ꯐꯖꯅ ꯆꯦꯠꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥꯡꯈꯤꯕ ꯑꯋꯥꯕ ꯃꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯏꯊꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯇꯤꯡꯈꯪ ꯃꯔꯛꯇ ꯇꯥꯔꯒ ꯇꯤꯡꯈꯪ ꯃꯌꯥꯝ ꯑꯗꯨꯅ ꯅꯥꯄꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯔꯛꯂꯒ ꯌꯣꯝꯁꯜꯂꯒ ꯃꯥꯡꯈꯤꯕ ꯍꯥꯠꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯃꯗꯨ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯍꯔꯥꯎꯅ ꯑꯩꯈꯣꯏꯅ ꯂꯧꯁꯜꯂꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯦꯠꯅ ꯃꯔꯥ ꯆꯦꯠꯅ ꯍꯧꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯕ ꯌꯥꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ the word of God is able to save our souls from the power of sin ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯄꯥꯞꯀꯤ ꯄꯥꯡꯒꯜ ꯑꯗꯨꯗꯒꯤ ꯐꯥꯎꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯀꯟꯕꯤꯕ ꯉꯝꯃꯦ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯂꯧꯁꯤꯟꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯏꯟꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯦꯠꯅ ꯃꯔꯥ ꯆꯦꯠꯅ ꯍꯧꯍꯟꯕ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯑꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ the word of God must be practiced ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛꯇ
pangthokpa masi illaga ekhoi chatpasi yam darkar oye. We were not meant to be mere hearers ko taba khatang taba do oiroi daba aduga we were meant to be doers ekhoi si ishor na oihan ingbase taraga thabakta tauba pangthokpa natraga inba mi sing adu oihan ninge aduna masida apostle James na illustration ama wari ama mahakna pusalakpani masi karambano haiba kana mi amana mingsenda masa na masabu yengzaraga ngahak lerga hekta mingjen mamangdagi thokhiba matamda kauthokhiba gumna mahakna masida wari ase libiye actually now sing ekhoina ayuk hogat pa matamda kari tawe mingjen mamangda lepakanda ekhoigi sak asi yengba kanda sam oigera natraga mai oigera hek hogalapa haibasidi yamna messy oiba yamna ichai chaiba adugumba sak asi ekhoina mingsinda uba phange mitta amot pa leiba natraga samse pura amada amaromda chatpa kharana somda chatpa adumaina mayam se leibasi uba phange adugumna mingsinda yinglaga kari tawre madudagi tholaga amu kaw thokpa karimta semdaba karimta ningsingdaba adugumbado mahakna pangkak tawe ichili now sing ishorgi wahai taraga indaba ishorgi wahai taraga taba khaktang taraga thabakta pangthokta sidi huziki hariba mingsenda yingba karisu magi semdokadaba asoiba mayam ama chumthoktaba mi aduga chap manai haibani aduna the word of God may be compared to a mirror ishorgi wahai asi huziki hariba mingsen asiga compare tawbani aduga the mirror will reveal the facts as we look at it ekhoina mingsin yengba kanda ekhoina isada leiba natraga ekhoigi da leiba asoiba mayam ama phataba mayam ama ubugumna isorgi wahai asida ekhoina yengba matamda taba matamda ekhoigi asoiba awatpa mayam asi khanghalle isorgi wahai asina aduma puluri badi ekhoi yam thuna kauganba adu oibra haibasini masi yamna pukning changna natraga wakhan khantaba darkar oye we have forgotten the kind of person we were meant to be ko ishona ekhoi oihaningba ishorgi wahaina uhanbiba takbiba khanghanbiba adugumna ekhoi leigadabani haibase hekta kauba adu oiragadi karisu kanade haibani aduna the consistent doer of God's word tattana ishorgi wahai asi inba tattana ishorgi wahai asi thabakta tauba haibasi yamna maruye aduna ishorgi wahai da phajana taraga inba mi sing asidi ngasaigi ishorgi wahai asi mingsen gumna magi asoiba awat pa mayam takpiraga madugi matungina mana chumthokpa yaba semdokpa yaba mayam ma sengdokpa yaba mayam tawraga aduga magi punsida mapung phaba oibado aduni ishorna ekhoida pambase ko aduna ishorgi wahai ase ekhoi taba nataba thabakta tawe natraga ekhoi ishorgi wahai ase ilaga chatle haibase karam haina khangani ekhoigi punsida taba di tagre adubu thabakta tawbasi hena maru oibanina masi karam haina aina aigi punsida masi thabakta tasengna ai tawre nataga tawdri haibase karam haina khangani tasengna ishorgi wahai asibu taraga thabakta tattana leptana tawba mising asidi karam haina tawgani he looks at the scripture like a mirror ishorgi wahai ase mahakna mingsengumna tattana nungtigi mahakna yengani aduga ishorgi wahai asidagi mahakna mahaki asoibase thigani natraga phangani aduga he sees the word of God as the perfect law of liberty ishorgi wahai ase mahakna paba matungda kari tawgani ishorgi wahai asidi yamna mapung phaba aikhoibu ningtam hanbagi adugumba law aduni perfect law aduni haibasi mahakna khangani maramdi ishorgi wahai ase aikhoina paba kanda aikhoigi asoibasi uhalle aikhoigi pap uhalle madu aikhoina chumthokpa matamda aikhoise pap tagi kari haigani ningtamba adu phanghanba aduni aduna adumana tawgani aduga he knows that word of God can free him from the power of sin ishorgi wahai sina pap ki pangal adudagi sumhakna
ning tam han ba ngami haibasi mahak na khangi ishor gi wahai taraga thabakta tatana tawba mising inba mising ase ko aduga he determines that he will continue in his reading of the Lord's word ishor gi wahai ase asukki matik egi damakta kane aduna ai tatana ishor gi wahai se pagani aduga ishor gi wahai pakhraba takhraba sing ase aina illaga chakani haibse magi are pa magi determination ko magi chapyung ba are padu oigani masini masi leitragadi ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯉꯤ ꯑꯩꯈꯣꯏꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯏꯟꯗ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯊꯕꯛꯇ ꯑꯩ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯕ ꯈꯛꯇꯪ ꯇꯥꯕ ꯅꯠꯇꯕ ꯊꯕꯛꯇꯁꯨ ꯇꯧꯕ ꯏꯟꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ The blessing of the Lord masi ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯒꯤ ꯕꯣꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯐꯪꯒꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ the doer of God's word would be blessed ko ishorgi thabak ishorgi wahai asibu thabakta pangthokpa mising thabak tawba thabakta puthokpa natraga inba mising asi ishorgi bor phangani haye ekhoina aroibada ubani mahakki thabakta mahakpu bor pibigani haye in that he honor God ko ishorna mabu magi tawriba thabak adu ubigani aduga mana ishorbu mahaki wahai asibu taraga ilaga madugi matungina thabakta pangthokpanina ishorna pelaga mana ishorbu honor tawba adu ubu matamda ishorna kari tawgani magi punsida bor adu pibigani haibani masi ishorgi wahaina aikhoibu takpibani ichilinawsing aduna masi yamna mayek sengna aikhoida Apostle James na takpibasi ngasi aikoi amuk nainaba phange masi aikoi munna khalaga ngasi phawbagi manungda aikoina ishorgi wahai se taraga thabakta pangthokta natraga inba ngamdaba adugumba oiragadi ngasaigi problem asi aduki matik chauna lei masigi problem asida aikoi adum laigani aduga ngasaigi papki problem adusu resolve tawba ngamroi aduna masi aikoi munna khalaga thabakta pangthokpa ngamnanaba masi inba ngamnanaba aikoi hotnabasi yamna darkar oye aduna ngasigi oina mayamda thamjaningba aikoigi challenge aikoina khangadaba wafamsing adudi kari kari no haiba kanda ahanbada to check our hearts honestly and earnestly aikoigi thamoi sengna ko puning sengna aikoina check tawgadabani yamna toina aduga yamna serious oina earnestly ko karisu sajanaba nataba aikoina sengna aikoigi thamoi se kadai phawba chumraga laye aikoi se tasengna kadai phawba ishorgi wahai se taraga kadai phawba aikoi tawbra haibase yengpham thoi are we hearers only ishorgi wahai tabamak taraga thabakta tawdabadu oiribra are we doers aikoi thabakta su pangthokpa illaga aikoi chatpa punsi adu oirabra haibasi ahanmada aikoi check tawba aikoi yengsinba darkar oi ani subada has sin dominated our lives or aikoi gi punsi ase papna khudum chansan krabra papna aikoi gi punsi ase ngam krabra haibasi su aikoi yengsinba darkar oi maramdi karigumba pap asina aikoi gi punsi da khudum chansan kraba taragadi aikoi gi punsi da ason ba punsi adu oirakani aikoi yamna solakani aduga aikhoina isorgi wahai taba matamdasu yamna thuna kawba ngahaktangi haraurabasu ngahaktangi damakta masigi ngasigi message ajidi yam nungaye ngasigi isorgi wahai tabasidi asuki mati aingonda touch tawe aingonda sopi aingonda ngangbi hairaga church tagi yum chatlaga lambi da kawkraba natraga yum yobakanda kawthokpa adum oigani aduna pap na aikhoigi punsi sida khudum chansan bangam daningai aduga pap asi aikhoina lamna pap asidagi lapthopa yananaba aikhoi karino hotnaba mathau tai aroibada let us be challenged to be doers ishorgi wahaina thogat pibagumna aikhoi takraba ishorgi wahai sing ase taba khaktang nataba thabakta tawba natraga illaga chatpa ngamba adugumba thajabasing adu oinanaba aikoi pukning thogat minasi
aduga isa na su thogat sasi. This is the way the true believer will walk in. Masini asengba achumba thajaba singna chatliba punsi hingliba punsi chatliba lambi ase ko thabak ta tauba ishor gi wahai inba aduga it leads to a life of blessing from God. Maduna aikoi gi punsi da kari pura e ishor gi blessing ishor gi bor adu aikoi da pura kani madugi khanba matamda aikoi yamna pukning thogat pi ishor gi wahai se taraga thabak ta pangthok pa inba matamda aikoi ishor gi bor phangani masigi bor ase aikoi khuding makna phangbasu oisi ishor na pangal pinabi sunu ishor na loina bi sunu ishor dang hakdang aikoi patna tauminasi wang thoi sing thoi raba sagada laibai pai shor na ki wahai asine aikoi pukning thogat pi bagi damakta na hakpu yam thagat sari tagraba na ki wahai sing ase taba mak taba na taba thabak ta pangthok pa inba ngamba na haki na cha sing na nai sing oi hanbiyo ipai shor aikoi gi punsida yamna thuna kaugan ba natraga ishor gi wahai asi aikoi na taraga kariyamata madu aikoi gi punsida thabak tawdaba adugomba punsidu oiningde aduga hena sonjalakpa punsi adusu aikoi oiningde aduna ipai shor na haki wahai ase taraga harau na takraba puning thogat pikraba se illaga ningsinglaga thabak ta pangthok pangamba adu oi hanbiyo aduga aikoi gi punsida athingba piba aduga aikoi gi punsida chauna problem thohanba yaba pap kaya leirabasu ishor na hakna khuding mak asi aikoi na oina khudum chanba ngamnanaba aikoi na oina masing ngamnanaba gi damakta pangal aduna hakna pinabiyo papung ngamhanbigano ishor na hakna loina biyo ngasi Diaspora Church ki nung sizraba isilinaw sing chahi chupna aikoi bo loina biduna ngasi phawba nahaki wahai asi tatana tahan biba masigi damak tan hakpuyam thagat sabani nahaki aphaba ahingba wapau asi taraga nahaki wahai asi aikoina thabak ta pangthok pangambo oihanbiyo aikoi gi punsida nahaki mapal naidraba bor adu tatana phanghanbiyo aikoi gi hakchang gi oiba thawai gi oiba awat pakoding mak nahakna pinabiyo aduga thajabada hena chawkhat hanbiyo aikoi gi leifamda ishor nahaki thawai aduna loina biduna ngak sen biduna hakchang gi oiba kudong thiba yaba kaya dagi soi khoi bu kanbiyo aduga chat na thaknaba aduga hakchang afaba koding mak na hakna pinabiyo haiduna koding asigi damakta tolaba na chai hakna na pu thagat sabaga loina kanbiba mapu Prabhu Jesu Christ agi mingda haijabani sargatana lokhat piyo amen.